ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯆꯥ ꯃꯆꯥ ꯑꯣꯟꯅ ꯊꯣꯛꯄ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯃꯗꯅꯤ, ꯂꯩꯕꯥꯛ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯃ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯑꯣꯡ ꯄꯨꯝꯕ ꯌꯦꯡꯂꯝꯃꯤ꯫ ꯅꯕ ꯑꯃꯥꯏꯕꯤ ꯂꯩꯆꯤꯟꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯩꯆꯤꯜꯅ ꯅꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯒꯤꯁꯦ ꯑꯩꯅ ꯌꯦꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯂꯥꯌꯦꯡꯁꯪ ꯑꯃꯗ ꯄꯨꯍꯧꯕꯅ ꯐꯒꯅꯤ꯫" ꯅꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ, "ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ꯫ ꯌꯥꯔꯅꯤꯗ꯫ ꯑꯃꯥꯏꯕꯤ ꯂꯩꯆꯤꯜꯗꯨ ꯉꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯕꯁꯨ ꯅꯥꯎꯄꯨꯔꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯅꯨꯄꯤ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ?" "ꯌꯥꯝ ꯋꯥꯔꯤ꯫ ꯑꯩꯁꯦ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ." "ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯅꯨꯄꯤ꯫ ꯉꯁꯤꯃꯛ ꯅꯪꯕꯨ ꯂꯥꯌꯦꯡꯁꯪ ꯑꯃꯗ ꯄꯨꯒꯅꯤ꯫ ꯅꯃꯥ ꯅꯆꯥꯕꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯒꯅꯤ." ꯁꯣꯝꯗꯅ ꯉꯥꯟꯕꯤ ꯅꯣꯛꯃꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯟꯗ ꯃꯥꯒꯤ ꯅꯨꯄꯥ ꯀꯨꯟꯖꯣꯁꯨ ꯐꯝꯂꯤ꯫ ꯉꯥꯟꯕꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯟꯕ꯭ꯔꯥ?" ꯀꯨꯟꯖꯣ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯏꯆꯥ ꯊꯣꯏꯕꯤ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯁꯨ ꯏꯆꯥ ꯊꯣꯏꯕꯤꯅ ꯕꯕꯥ ꯍꯥꯏꯅ ꯇꯣꯏꯅ ꯀꯧꯔꯛꯏ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯉꯥꯟꯕꯤꯁꯨ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄꯒꯤ ꯃꯁꯛ ꯃꯇꯧꯗ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯝꯗꯨ ꯅꯤꯡꯗꯨ ꯌꯩꯅ ꯆꯞ ꯇꯤꯡꯅ ꯁꯥꯡꯂꯝꯃꯤ꯫ ꯀꯨꯆꯨ ꯐꯪꯏ ꯉꯧꯔꯣꯛ ꯉꯧꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯣꯛꯂꯛꯄꯗ ꯄꯥꯈꯪ ꯃꯆꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯉꯝꯕꯤꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯃꯤ ꯇꯧꯅ ꯃꯃꯥꯟꯅꯕꯤ ꯁꯪꯕꯥꯅꯕꯤꯒ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯂꯦꯞꯇꯦ꯫ "ꯊꯣꯏꯕꯤꯁꯅꯥ, ꯀꯥꯈꯠꯂꯁꯦ, ꯑꯩ ꯋꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ." "ꯅꯪ ꯀꯥꯈꯠꯂꯝꯃꯣ, ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪꯒ ꯈꯨꯟꯈꯤꯒꯦ, ꯊꯔꯣꯏꯁꯨ ꯌꯥꯝ ꯇꯥꯔꯤ." ꯁꯪꯕꯥꯅꯕꯤꯅ ꯁꯨꯛꯇꯨꯅ, "ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯋꯥꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯋꯥꯔꯦ, ꯀꯥꯈꯠꯂꯝꯃꯦꯀꯣ." "ꯍꯣꯏ." ꯁꯪꯕꯥꯅꯕꯤꯁꯨ ꯃꯊꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯋꯥꯕ ꯆꯣꯛꯊꯕ ꯂꯩꯇ ꯊꯔꯣꯏ ꯑꯗꯨ ꯈꯨꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯁꯨꯝꯅ ꯈꯨꯜꯂꯤꯉꯩ ꯁꯪꯕꯥꯅꯕꯤꯅ ꯂꯥꯎꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯆꯥꯛ ꯑꯝꯇ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯕꯣ?" ꯊꯣꯏꯕꯤꯁꯅꯥꯁꯨ ꯅꯣꯛꯅ ꯈꯨꯝꯂꯛꯏ, "ꯀꯥꯈꯠꯂꯛꯑꯒꯦ, ꯂꯩꯔꯝꯃꯣ ꯑꯗꯨꯗ ꯑꯗꯨꯝ." ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ "ꯂꯥꯛꯑꯣ, ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯡꯉꯒ ꯄꯨꯔꯛꯄꯅꯤ." ꯊꯣꯏꯕꯤꯁꯅꯥ ꯏꯀꯥꯏꯅ, "ꯁꯪꯕꯥꯅꯕꯤ, ꯑꯩꯒꯤꯗꯤ ꯆꯥꯛꯁꯨ ꯄꯨꯔꯛꯇꯦ." "ꯍꯣ, ꯅꯪꯅ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯄꯨꯔꯛꯑꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ?" "ꯈꯪꯗꯦ, ꯁꯨꯝ ꯏꯀꯥꯏꯔꯤ ꯅꯪꯅ ꯄꯨꯔꯛꯑꯒ ꯆꯥꯕꯗ." "ꯅꯪꯉꯣꯟꯗ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯦꯀꯣ, ꯂꯥꯛꯑꯣ ꯆꯥꯔꯁꯦꯕ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ." "ꯆꯥꯕ ꯍꯧꯔꯣ." ꯁꯪꯕꯥꯅꯕꯤꯒ ꯊꯣꯏꯕꯤꯁꯅꯥꯒꯁꯨ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ, "ꯁꯪꯕꯥꯅꯕꯤ, ꯊꯔꯣꯏꯁꯦ ꯈꯔ ꯌꯣꯟꯊꯣꯛꯁꯤ." "ꯌꯥꯏꯌꯦ, ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯈꯜꯂꯝꯃꯤꯅꯤ꯫ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯒ ꯊꯔꯣꯏ ꯈꯨꯟꯈꯤꯁꯤꯔꯥ?" ꯁꯪꯕꯥꯅꯕꯤ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯊꯣꯏꯕꯤꯁꯅꯥꯗ ꯌꯦꯡꯗꯨꯅ, "ꯅꯪ ꯍꯦꯛ ꯈꯨꯜꯍꯧꯔꯣ, ꯑꯩ ꯊꯔꯣꯏꯁꯦ ꯌꯣꯜꯂꯝꯃꯒꯦ." ꯊꯣꯏꯕꯤꯁꯅꯥ ꯁꯪꯕꯥꯅꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯃꯁꯛꯁꯤꯒ ꯁꯥꯎꯗꯅꯒꯁꯨ ꯇꯧꯔꯤ꯫ ꯌꯥꯔꯦ, ꯂꯥꯛꯑꯣ ꯌꯣꯜꯂꯨꯔꯁꯤ, ꯃꯝꯁꯤꯟꯈꯤꯕꯅ ꯍꯥꯜꯂꯅꯤ." ꯑꯅꯤꯗꯣ ꯂꯝꯕꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯊꯔꯣꯏ ꯑꯗꯨ ꯌꯣꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯁꯨꯛꯇꯨꯅ, "ꯊꯣꯏꯕꯤꯁꯅꯥ, ꯉꯁꯤꯗꯤ ꯊꯔꯣꯏꯁꯦ ꯃꯤꯅ ꯏꯔꯩ ꯂꯩꯒꯦ ꯍꯥꯏꯗꯦ꯫ ꯑꯗꯨꯅꯦ, ꯑꯩꯅꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯨꯔꯒ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ." ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯂꯩꯁꯥꯕꯤ ꯑꯅꯤ, ꯊꯔꯣꯏ ꯈꯤꯇ ꯂꯩꯖꯒꯦ." ꯁꯪꯕꯥꯅꯕꯤ ꯍꯔꯥꯎꯅ, "ꯀꯌꯥꯒꯤꯅꯣ?" "ꯑꯌꯥꯎꯕꯈꯩ ꯂꯣꯏꯅ ꯂꯩꯔꯒꯦ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯕꯥꯅꯕꯤꯅ ꯊꯔꯣꯏ ꯑꯗꯨ ꯍꯔꯥꯎ
ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯦ ꯁꯤꯗ ꯂꯩꯔꯤ, ꯁꯦꯜ ꯄꯤꯔꯛꯑꯣ꯫ ꯅꯨꯄꯥꯗꯣ ꯀꯔꯦꯝꯅꯅ ꯊꯔꯣꯏ ꯂꯩꯔꯤꯉꯩꯁꯤꯗ ꯅꯃꯥꯟꯅꯕꯤꯁꯤꯁꯨ ꯌꯥꯎꯅ ꯂꯩꯔꯒꯦꯗꯅ꯫ ꯁꯪꯕꯥꯅꯕꯤ ꯁꯥꯎꯅ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯦ ꯁꯥꯎꯕꯨ ꯁꯥꯎꯏꯅꯦ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ, ꯅꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯁꯥꯎꯔꯤ, ꯃꯉꯣꯟꯗ ꯍꯥꯏꯔꯛꯇꯦꯅ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯋꯥ ꯉꯥꯡꯂꯛꯏ ꯀꯥꯛꯂꯞ ꯇꯧꯅ꯫ ꯅꯁꯛꯁꯤꯡꯗꯨꯒ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝꯅꯕꯨ ꯆꯥꯅꯩ꯫ ꯅꯨꯄꯥꯗꯣ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯔꯝꯃꯤ꯫ ꯍꯦ, ꯌꯥꯝ ꯂꯥꯡꯒꯅꯨ, ꯃꯤꯅ ꯇꯥꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯅꯨꯄꯤꯅ ꯃꯆꯤꯟ ꯑꯁꯨꯛꯌꯥꯝ ꯀꯜꯂꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯁꯛꯊꯤꯕꯤ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯐꯖꯕ ꯏꯕꯨꯡꯉꯣ, ꯅꯁꯛꯁꯤꯡꯗꯣ ꯃꯤꯡꯁꯦꯜꯗ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯆꯠꯂꯣ꯫ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯊꯣꯏꯕꯤ ꯁꯅꯥ ꯁꯥꯎꯔꯞ ꯇꯧꯅ ꯊꯔꯣꯏꯁꯦ ꯅꯣꯏꯗ ꯌꯣꯜꯂꯔꯣꯏ, ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯅꯣꯏꯅ ꯌꯣꯟꯗ꯭ꯔꯁꯨ ꯂꯧꯔꯅꯤ, ꯌꯣꯜꯂꯁꯨ ꯑꯩꯈꯣꯏꯅ ꯂꯧꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯪꯕꯥꯅꯕꯤꯅ ꯄꯥꯏꯔꯤꯕ ꯊꯔꯣꯏ ꯍꯥꯞꯄ ꯆꯦꯔꯪꯗꯨ ꯃꯨꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯃꯥꯒꯤ ꯉꯝꯖꯕꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯃꯨꯛꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯁꯪꯕꯥꯅꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯈꯣꯏꯁꯤꯡꯅ ꯀꯟꯕ ꯍꯦꯟꯈꯤꯗꯨꯅ ꯊꯔꯣꯏ ꯑꯗꯨ ꯃꯨꯟꯈꯤꯔꯝꯃꯤ꯫ ꯈꯥꯕ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯊꯔꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯝꯃꯅꯤꯅꯦ꯫ ꯊꯣꯏꯕꯤ ꯁꯅꯥ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯕꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ, ꯃꯤ ꯑꯃꯒꯤ ꯑꯋꯥꯃꯜꯕꯨ ꯈꯪꯕ ꯉꯝꯗꯕ ꯅꯣꯏꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯗꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡ ꯇꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯁꯦ꯫ ꯈꯥꯕ ꯃꯃꯤꯠ ꯑꯗꯨ ꯏꯃꯨꯛ ꯉꯥꯡꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯥꯏꯗ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅꯦ꯫ ꯅꯪꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯄꯥꯈꯠꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ꯫ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯪꯕꯥꯅꯕꯤꯕꯨ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯅ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯟꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯒꯅꯤ꯫ ꯂꯥꯎ ꯂꯥꯎ, ꯅꯪ ꯈꯛꯇꯅꯤ ꯏꯀꯥꯏꯕ ꯅꯪꯒꯗꯕ꯫ ꯊꯣꯏꯕꯤ ꯁꯅꯥ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯈꯥꯕꯒꯤ ꯂꯝꯕꯤ ꯊꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯈꯥꯕꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯍꯟꯗꯣ꯫ ꯂꯨꯍꯦꯟꯕ ꯈꯥꯕꯗ ꯅꯣꯛꯀꯤ ꯅꯣꯛꯀꯤ ꯌꯦꯡꯗꯨꯅ ꯅꯨꯄꯤꯁꯦ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯤꯔꯣ? ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ, ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯍꯪꯂꯛꯀꯅꯨ꯫ ꯊꯣꯏꯕꯤ ꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯂꯨꯍꯦꯟꯕ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯈꯥꯕꯗꯤ ꯂꯨꯍꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯟꯗꯣꯛ ꯍꯥꯏꯔꯤꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯍꯟꯗꯣꯛꯀꯦ, ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨꯗꯤ ꯑꯝꯇ ꯊꯥꯗꯣꯛꯎꯗꯅ꯫ ꯑꯩꯒꯤ ꯏꯊꯧꯅꯤ, ꯑꯩꯉꯣꯟꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯀꯅꯨ꯫ ꯂꯨꯍꯦꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨ ꯃꯅꯥꯛꯇ ꯁꯠ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯅ ꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯈꯥꯕꯅ ꯄꯥꯏꯁꯤꯟꯈꯤꯕ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯈꯪꯊꯥ ꯊꯥꯗꯣꯛꯈꯤ꯫ ꯂꯨꯍꯦꯟꯕ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯍꯜꯂꯤ꯫ ꯌꯥꯅꯤ, ꯆꯠꯄꯤꯈ꯭ꯔꯣ꯫ ꯈꯥꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯈꯥꯕ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ ꯂꯨꯍꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯂꯨꯍꯦꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯩꯃꯥ, ꯆꯠꯂꯨ, ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯈꯥꯕꯁꯨ ꯃꯈꯥꯗ ꯂꯣꯡꯅ ꯇꯨꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯅꯥꯕ꯭ꯔꯥ? ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯥꯟꯅ ꯊꯥꯔꯛꯄꯒꯤ ꯃꯍꯩꯅꯦꯗꯣ꯫ ꯈꯥꯕꯁꯨ ꯂꯨꯍꯦꯟꯕꯒꯤ ꯀꯤꯟ ꯑꯗꯨꯗ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯇꯠꯇꯨꯅ ꯏ ꯈꯖꯤꯛ ꯊꯣꯛꯂꯝꯃꯤ꯫ ꯈꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯈꯖꯤꯛ ꯍꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯈꯥꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯆꯤꯟꯕꯥꯜꯗ ꯇꯠꯂꯤꯕ ꯏ ꯊꯣꯛꯂꯤꯕ ꯑꯗꯨꯗ ꯇꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯅꯣꯏ ꯀꯩꯗꯧꯔꯤ? ꯑꯁꯤ ꯐꯨꯖꯤꯜꯂꯣ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯂꯨꯍꯦꯟꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯀꯩꯗꯧꯔꯤꯒꯦ? ꯃꯃꯥꯏꯁꯤꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯨ꯫ ꯑꯄꯪꯅ ꯀꯤꯅ ꯀꯤꯅ
ꯃꯗꯥꯎ ꯍꯌꯦꯡ ꯑꯣꯏꯅ ꯐꯨꯔꯁꯤ ꯉꯁꯤꯒꯤꯗꯤ ꯏꯁꯥꯁꯦ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯈꯥꯕ ꯀꯟꯅ ꯅꯣꯏ ꯃꯤ ꯑꯃꯇ ꯑꯣꯏꯔꯨꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯨꯍꯦꯟꯕꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯃꯊꯪ ꯊꯦꯡꯅꯕꯗ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯂꯨꯍꯦꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯩꯁꯨ ꯊꯋꯥ ꯁꯥꯗ ꯀꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯇꯧꯗꯦ ꯑꯗꯨ ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯟꯗꯛꯇꯤ ꯁꯪꯕꯥꯅꯕꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡ ꯊꯔꯣꯏ ꯌꯣꯜꯂꯝꯕꯅꯤ ꯂꯨꯍꯦꯟꯕꯁꯨ ꯉꯁꯥꯏꯈꯩ ꯕꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅꯤ ꯊꯔꯣꯏ ꯃꯌꯥꯝ ꯑꯃ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯣꯏ ꯊꯔꯣꯏꯁꯦ ꯑꯩꯁꯨ ꯈꯔ ꯂꯩꯖꯒꯦꯗꯅ ꯊꯣꯏꯕꯤꯁꯅꯥꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯔꯣꯏꯁꯦ ꯂꯣꯏꯅ ꯃꯈꯥꯗ ꯍꯩꯗꯣꯛꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯩꯔꯣ ꯃꯈꯥꯗ ꯍꯩꯗꯣꯛꯄꯕꯨ ꯀꯩꯗꯧꯔꯒꯦ ꯊꯔꯣꯏꯁꯤꯁꯨ ꯃꯈꯥꯗꯩ ꯈꯨꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯏ ꯑꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯄꯥꯈꯠꯅ ꯏꯕꯨꯡ ꯌꯥꯔꯅꯤ ꯈꯨꯜꯂꯨꯔꯅꯨ ꯏꯕꯨꯡꯅ ꯆꯥꯅꯤꯡꯉꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯑꯃꯨꯛ ꯈꯨꯜꯂꯨꯒꯦ ꯀꯨꯏꯔꯨꯏ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯁꯅꯥ ꯆꯠꯀꯦ ꯇꯧꯏ ꯂꯨꯍꯦꯟꯕꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯂꯛꯏ ꯌꯥꯔꯅꯤ ꯈꯨꯜꯂꯨꯔꯅꯨ ꯋꯥꯅꯕꯅꯤ ꯑꯩꯒꯤꯗꯤ ꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯂꯨꯍꯦꯟꯕꯁꯨ ꯇꯥꯔꯤꯕ ꯊꯔꯣꯏꯗꯨ ꯈꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯊꯔꯣꯏ ꯑꯗꯨ ꯈꯨꯟꯕ ꯌꯥꯎꯁꯤꯜꯂꯛꯏ ꯁꯪꯕꯥꯅꯕꯤꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯏꯁꯤꯡ ꯑꯗꯨ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯆꯦꯔꯪꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯂꯨꯍꯦꯟꯕ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯔꯣꯏꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯂꯩꯔꯒꯦ ꯁꯦꯜ ꯀꯌꯥ ꯇꯥꯔꯒꯦ ꯏꯕꯨꯡ ꯌꯥꯔꯅꯤ ꯁꯦꯜ ꯄꯤꯔꯝꯃꯅꯨ ꯑꯁꯨꯛ ꯋꯥꯅ ꯈꯨꯜꯂꯒ ꯁꯦꯜ ꯄꯤꯔꯝꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯗ ꯄꯤꯔꯝꯃꯤ ꯌꯥꯔꯅꯤꯌꯦ ꯄꯤꯔꯝꯃꯅꯨ ꯁꯤꯃꯗꯤ ꯅꯆꯜꯅ ꯏꯕꯨꯡꯒꯤꯗꯃꯛ ꯄꯤꯔꯕꯅꯤ ꯂꯨꯍꯦꯟꯕꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯁꯦꯜ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯕꯨꯡ ꯂꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯤꯡꯗꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯑꯩꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯀꯧꯏ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯁꯤꯅ ꯁꯪꯕꯥꯅꯕꯤꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯑꯩꯒꯤꯗꯤ ꯂꯨꯍꯦꯟꯕ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟꯕꯁꯨ ꯅꯣꯛꯈꯤ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯨꯍꯦꯟꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯪꯕꯥꯅꯕꯤꯗꯨ ꯈꯠꯂꯤ ꯆꯪꯁꯤꯜꯂꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯈꯨꯐꯖꯗꯨꯕꯣ ꯃꯨꯠꯇꯀ ꯇꯧꯔꯒ ꯔꯥꯁꯤ ꯑꯃ ꯂꯩꯇ꯭ꯔꯣ ꯁꯪꯕꯥꯅꯕꯤ ꯁꯦꯠ ꯂꯥꯎꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯒꯟꯗ ꯊꯥꯔꯝꯃꯤ ꯏꯁꯤꯁ ꯅꯨꯄꯤꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯊꯣꯏꯕꯤꯁꯅꯥ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯂꯗꯨꯅ ꯅꯪꯁꯤꯃ ꯉꯁꯤꯗꯤ ꯊꯔꯣꯏ ꯐꯪꯉꯤ ꯌꯥꯎꯗ꯭ꯔꯦ ꯋꯥꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯥꯏ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯊꯔꯣꯏ ꯈꯨꯜꯂꯒ ꯌꯣꯟꯁꯤꯀꯣ ꯍꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯊꯣꯏꯕꯤꯁꯅꯥꯒ ꯁꯪꯕꯥꯅꯕꯤꯒꯁꯨ ꯊꯣꯡꯒꯥꯜ ꯊꯪꯅꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯌꯨꯝꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯥꯅ ꯋꯥ ꯀꯟꯅ ꯉꯥꯡꯕꯗꯨ ꯍꯥꯟꯅ ꯇꯥꯔꯛꯏ ꯂꯩꯁꯥꯕꯤꯅꯦꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯟꯅꯤ ꯈꯪꯗꯦꯅꯦ ꯏꯕꯦꯆꯥ ꯊꯣꯏꯕꯤꯁꯅꯥꯅ ꯀꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯏꯃꯥ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯕꯅꯤ ꯊꯔꯣꯏꯗꯤ ꯀꯗꯥꯏ ꯂꯧꯈ꯭ꯔꯦ ꯀꯅꯥꯅ ꯃꯤꯅ ꯁꯦꯜꯗꯤ ꯄꯤꯔꯝꯗ꯭ꯔꯦ ꯁꯦල් ꯄꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯕꯦꯆꯥꯗꯨ ꯁꯥꯎꯒꯠꯂꯛꯏ ꯁꯦꯜꯗꯨ ꯅꯝꯗꯅ ꯂꯧꯍꯧꯕ ꯀꯩꯗꯧꯒꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯊꯔꯣꯏ ꯈꯨꯟꯕꯒ ꯆꯠꯄꯤꯔꯨꯔꯅꯨ ꯁꯦල් ꯐꯪꯉꯤ ꯄꯨꯁꯤꯜꯂꯛꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯐꯪꯉꯤ ꯌꯥꯎꯗꯦ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕꯗ ꯊꯣꯏꯕꯤꯁꯅꯥ ꯈꯨꯝꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯔꯦ ꯆꯪꯉꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨ ꯊꯣꯏꯕꯤꯁꯅꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯦꯆꯥꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯍꯧꯏ ꯑꯩꯒꯤ ꯏꯆꯥꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯅꯤꯀꯣ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯈꯪ ꯑꯗꯨ ꯏꯆꯥꯒꯤ ꯃꯩꯅ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯥꯏꯅꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗꯅ ꯂꯨꯍꯦꯟꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ
Mana mayum yorokpada mamaga mapagado mangola wari sanaduna leiri. Ibohal machana changlupadu ubada hairei. Kaida amuk chatlure. Thangnaba khulda chatlubani. Nangdi kaidobu chatluriba. Aise pakhangni pakhang oiringaida khara koihauge tawba. Leithoina machagi makhuta pairiba cherang adu ubada hairei. Ibunga nangna pairaknibadu tharoi natro. Mamagi wahaiduda luhenba makok adu haifet hotlaga hairei. Mane aina halakpada leirakpani. Phanadum phareda aisune chaning leiramlibani. Asi haiduna machagi nakta changsinduna tharoi hapa cherangdu laurami. Leithoi tharoi gi masaktu ubada hairei. Tharoi sidi onthokna phajakreda chabada hawgadabu mali. Ibohalsu yauselai. Hoine phanadum phajaini sidi. Ibunga kadaidagi leire ino yam phajai haiba masakse. Luhenba machinda tapna soli. Tharoi yonbi nupidusune tharoi dagi hena phajai. Leithoi machana murum sonbadu tadraduna hairei. Kari haibanu ibunga. Thangnaba khuldagini. Aina halakpada leirakpane haiba. Sibu kayarak hana haiko haino. Ngangnari tanja aduda khatli. Kethoi sanasu changsilai. Aya, ima, kaide tharoino yam haudo mali. Hone, noita luhenbana ne, thangnaba khuldagi leira ini. Kethoi sana luhenbada paithoptuna yenglami. Aingodadi chatni haiba kaisu hairakte Aige chatpu khuding nangonda hailegatro. Adu oirasu hayeng khadi hairauko. Kharak kerap tawna haiba wangangni. Luhenbadi kethoi sanada mamituna sublab yengladuna. Hoi mai haida imungda changki. Ibohalsu thabak amata chatluge haiduna thokirami. Leithoi nokladuna hairei. Icha thoi. Horendi aikhoida chak charasi. Yai ma. Ado nangbu kari haiba lakpano. Aikhoi mana kobi khara laurucho haiduna laini. Ihe, aidi kaubu kaurure. Namana kobi khara piro o na haire ise ngarang dagini. Aisu he kautho ure. Kaisu kaidi dai ma. Hoi, lao. Imana ne kobi do pira age. Asumna, leithoi ne kethoi sanada kobi khara pirami. Se, nangsu yumda phajana halo. Hoi ma, hayeng amula age. Hoi. Kethoi sanasu harau chatkirami. Leithoi su wakhal nungaina kethoi sanana thokibadu yengduna lehauri. Luhenba magi kagi phamungda longna hiptharami. Machindasu murum hekta solami. Angang ni kaina ike sinaradana yam hainaroidawri. Masidai sidane. Aikhoi ima sina icha thoina takningdam loi. Sona ngasai thoibi sanana chatlamdaida yenglakpa midyeng adu khangu urai. Kainune aina madugi nupido moreisina. Wakhalado maphai khalami. Numidang athengbaduda nong sulepa laitana haitharami. Thoibi sana nong tabagi makhol aduda tumba yaramde. Nong si suleptene taurise. Mamito khara uithaba haubaga mapanda thong thingbagi makhol tarai. Thoibi sana thongse hango aine sangbanabi. Thoibi sana sutumlambadagi sangbanabi khonjel du tabada mamit adu khangsingduna tapna phamungdagi kumtharaktuna thoklaktuna thongdo hangtuklami. Sangbanabi taha tawna hairei. Lao, tureldagi nga pharuse misu yam chatnakre. Ai thuna loisilake. Thoibi sana su yam thuna firol hongtoktuna makhwangda tunggol adu yanduna thoklai. Lao, chalase. Anido hatho turelomda laklami. Nong so marik khara churibani. Nong tai haiba phawba hekna chungde anido. Haibaga tawbuga turelda mi sangu sulairami. In chingduna. Sangbanabi suktuna. Mi khuyamse. Yare ko suktraso yam tuna inse mafam chaba amada yengaga thanaba tawse. Makhoi anisu indo mafam chaba amada tharami. Matamsu thengjilakpana nongsu mapung phana ngalai. Sangbanabi thoibi sanada onsinduna wari saba haurai. Thoibi sana ngasi ngasidi yam lai ko. Lai. Ado nangi ngasingdu yondoiro. Aidi khara yonthoktoini. Aidi ngasidi yolaroi. O anido muktumin lainarami somdana luhenba
ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯃꯁꯥ ꯑꯗꯨ ꯕꯤꯠ ꯏꯔꯩ ꯂꯩꯇꯕ ꯑꯃꯒꯨꯝ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯣꯏꯁꯅꯥ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯐꯕꯤ ꯁꯥꯒꯠꯈ꯭ꯔꯦ꯫ ꯀꯦꯊꯣꯏꯁꯅꯥ ꯅꯣꯛꯃꯤ ꯂꯨꯍꯦꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯂꯨꯍꯦꯟꯕ, ꯆꯥ ꯍꯩꯔꯛꯀꯦ, ꯑꯩꯅ ꯂꯣꯟꯕꯅꯤ, ꯌꯥꯝ ꯍꯥꯎꯅꯤꯌꯦ." "ꯆꯥꯒ ꯊꯛꯅꯤꯡꯗꯦꯗ ꯀꯦꯁꯅꯕꯤ." "ꯊꯛꯅꯤꯡꯗ꯭ꯔꯁꯨ ꯍꯩꯔꯛꯀꯦꯕ, ꯊꯛꯑꯣꯕ." "ꯌꯥꯔꯦ ꯑꯩꯒꯤꯗꯤ, ꯊꯛꯅꯤꯡꯉꯗꯤ ꯅꯪ ꯑꯣꯏꯅ ꯊꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯣꯔꯛꯂꯝꯃꯤ꯫ ꯀꯦꯊꯣꯏꯁꯅꯥꯅ ꯇꯍꯥ ꯍꯥꯏꯔꯛꯏ, "ꯇꯥ ꯂꯨꯍꯦꯟꯕ, ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦ." ꯂꯨꯍꯦꯟꯕꯁꯨ ꯇꯥꯔꯤꯕꯅꯤ ꯀꯦꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯣ, ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗ ꯁꯥꯏꯀꯜꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯏꯕꯤꯁꯅꯥ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯏꯟ ꯑꯗꯨ ꯀꯟꯅ ꯆꯤꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤꯁꯅꯥ, ꯉꯥ ꯈꯔ ꯂꯩꯒꯦ, ꯌꯥꯒꯗ꯭ꯔꯣ?" "ꯌꯥꯅꯤ ꯏꯅꯦ." "ꯑꯣ, ꯑꯗꯨꯗꯤ ꯉꯥꯁꯦ ꯈꯔ ꯂꯩꯔꯒꯦ, ꯅꯪꯅ ꯌꯦꯡꯂꯒ ꯄꯤꯔꯛꯑꯣ." "ꯍꯣꯏ ꯏꯅꯦ." ꯊꯣꯏꯕꯤꯁꯅꯥꯅ ꯉꯥ ꯈꯔ ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯤꯔꯝꯃꯤ꯫ "ꯏꯅꯦ, ꯁꯤꯗ ꯂꯩꯔꯦ." ꯅꯨꯄꯤꯗꯨꯁꯨ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ "ꯁꯦꯜꯁꯤꯗ ꯂꯩꯔꯦꯁꯤ, ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ." "ꯍꯣꯏ ꯏꯅꯦ." ꯅꯨꯄꯤꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯐꯤꯖꯤ ꯑꯗꯨꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯁꯪꯕꯥꯅꯕꯤ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤꯁꯅꯥ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯈꯤꯁꯤ, ꯉꯥꯁꯨ ꯌꯥꯝꯅ ꯂꯛꯏ." "ꯑꯁ, ꯑꯩ ꯋꯥꯔꯤꯅ ꯇꯧꯕꯅꯤ." "ꯍꯣꯏꯕ, ꯉꯥꯏꯍꯥꯛꯇꯪꯒ, ꯀꯨꯏꯕ ꯌꯥꯔꯣꯏꯀꯣ?" "ꯍꯣꯏ." ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯀꯣꯛ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯍꯦꯟꯕꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤꯁꯅꯥ, ꯉꯥ ꯐꯥꯔꯝꯃꯤꯔꯣ? ꯉꯥ ꯈꯤꯇ ꯂꯩꯖꯈꯤꯒꯦ." ꯊꯣꯏꯕꯤꯁꯅꯥꯒ ꯁꯪꯕꯥꯅꯕꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯨꯍꯦꯟꯕꯁꯨ ꯁꯥꯏꯀꯜ ꯑꯗꯨꯒ ꯀꯔꯤꯒ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯉꯥ ꯈꯔ ꯂꯩꯒꯦ ꯍꯥꯏꯕꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥ." "ꯍꯣꯏ, ꯌꯥꯏ." ꯂꯨꯍꯦꯟꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯊꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯇꯝꯃꯛꯑꯣꯗꯅ ꯑꯗꯨꯗꯤ." "ꯀꯌꯥꯒꯤ ꯇꯝꯃꯣ ꯍꯥꯏꯅꯣ?" "ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ, ꯅꯪꯅ ꯇꯝꯅꯤꯡꯕ ꯆꯥꯡꯗꯣ." ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯡꯒꯣꯜꯗꯒꯤ ꯉꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯆꯦꯔꯪ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ "ꯁꯦ, ꯂꯧꯔꯣ." "ꯁꯦꯜꯗꯤ ꯀꯌꯥꯅꯣ?" "ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯌꯥꯅꯤꯌꯦ." "ꯅꯨꯡꯉꯥꯏꯇꯦꯗ, ꯄꯤꯔꯝꯒꯦ, ꯉꯔꯥꯡꯁꯨ ꯁꯦꯜ ꯂꯧꯍꯧ ꯌꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ "ꯁꯦꯜꯁꯦ ꯌꯥꯝꯃꯜꯂꯦ." "ꯑꯗꯨ ꯂꯧꯔꯣ, ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯁꯅꯥꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤ ꯅꯣꯛꯂꯒ, "ꯁꯦꯁ, ꯃꯤꯗꯤ ꯌꯥꯗꯦꯀꯣ." "ꯁꯪꯕꯥꯅꯕꯤ, ꯅꯪ ꯌꯥꯝ ꯈꯠꯆꯤꯟꯅꯦ." "ꯅꯪꯂ ꯑꯩꯔ ꯈꯠꯂꯤꯗꯨꯕꯨ ꯏꯕꯦꯝꯃ? ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯗꯤꯅꯦ ꯉꯔꯥꯡꯅ ꯎꯕ ꯐꯪꯉꯤ." "ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦꯅ." "ꯅꯆꯤꯟ ꯊꯤꯅꯨ ꯅꯨꯄꯤ, ꯈꯟꯗꯦ ꯍꯥꯏꯕꯅꯤ." "ꯍꯣꯏꯗ, ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯗ." "ꯌꯥꯔꯦ, ꯂꯥꯛꯑꯣ ꯍꯜꯂꯁꯤ." ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯏꯕꯦꯆꯥꯗꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯆꯥ ꯋꯥꯏ ꯁꯤꯠꯅ ꯍꯥꯏꯔꯛꯏ, "ꯍꯜꯂꯛꯑꯕ?" "ꯍꯣꯏ ꯏꯃꯥ." "ꯅꯁꯥ ꯅꯔꯨꯒꯗꯨ ꯁꯦꯡꯊꯣꯛꯑꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯣ, ꯏꯃꯥ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ." "ꯍꯣꯏ." ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯥꯒꯤ ꯉꯥ ꯍꯥꯞꯄ ꯇꯨꯡꯒꯣꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯗꯨꯅ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯆꯥꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯏꯕꯦꯆꯥꯁꯨ ꯉꯁꯤꯗꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯗꯧꯔꯦ?" "ꯏꯃꯥ, ꯉꯥ ꯈꯔ ꯐꯥꯔꯛꯄꯁꯦ ꯊꯣꯡꯖꯤꯜꯂꯒꯦ." "ꯍꯣꯏ, ꯅꯪꯅ ꯐꯒꯗꯕꯗꯣ ꯇꯧꯔꯣ." ꯊꯣꯏꯕꯤꯁꯅꯥ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯊꯣꯏꯕꯤꯁꯅꯥ, ꯅꯪꯒꯤ ꯏꯟꯖꯥꯡꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" "ꯂꯣꯏꯔꯦ ꯏꯃꯥ, ꯊꯤꯔꯛꯅꯕ ꯇꯧꯔꯛꯑꯒꯦ." "ꯍꯣꯏ, ꯊꯨꯅ ꯊꯤꯔꯛꯑꯣꯀꯣ." ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯃꯥꯒꯤ ꯍꯥꯊꯨ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯏꯕꯦꯆꯥꯁꯨ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯅꯝꯗꯨꯅ ꯈꯔ ꯆꯥꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯋꯥꯈꯜꯗ ꯃꯗꯨꯝ ꯈꯟꯖꯔꯝꯃꯤ, "ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯀꯩ ꯊꯕꯛ ꯑꯔꯨꯕ ꯂꯩꯕꯖꯥꯠꯅꯣ?" ꯋꯥꯈꯜꯗꯨ ꯈꯟꯕ ꯈꯛꯇꯅꯤ, ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯂꯨꯍꯦꯟꯕ ꯃꯥꯒꯤ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯃꯃꯥꯒꯤ ꯋꯥꯍꯪ ꯖꯥꯠ ꯑꯗꯨꯗ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ,
Ibungo, nga si kanana pira'ino haibani. Ima, laibane hairedana ngasaidagi. Ima di mandi, ngarangi tharoidusu. Ima na manjadabadindana adubudi. He, karan turan tawnuko, ima di ne, icha thoido, ima oigi haidana khankrabani. Ima, aidi yaroiko, madugi angangdo, ai kaya hainadeba. Haujik hainadrabasu kona luhonglaga hainarakani. As, luhongba gaina palakano, tabada hangul. Imagi bunga, nang wakal tawko. Ima, aidi hana haijawrisini, luhongba ngamoyeba. Wahaido khak hairamladuna mamagi wa ado ngangbagi tanja pawba piramdana chatki. Leithoidi machagi mawong aduda murum sonduna lehawi. Masi angangsina haina tanaba onthokna yakhidre. Hoida, asuk phajana ichana pamdrasibu aina mukari hairuni. Asumna hapta amamukti haujinkre. Luhen basu thoibi sanagi khulduda laktuna nuti unarami. Thoibi sana su luhen babu numit khudingi ngaizarami. Nongma nungtil ama thoibi sana luhen babu unarami. Thoibi sana tablapna hairai. Ta luhen ba, nangna sida nungtigi lakpoda imana khangbra. Khangi. Kaisu haidabra. Haide. Aiga unabasi khanglagadi imana saugadra. Sauroi. Asengbagi. Thoibi sana mumondogla haujik khaktada. Luhen basu thoibi sana gi minok tu ubada pungaw ngaw khirami. Luhen ba taplapna. Thoibi sana. Kay haige. Nangse yam phasi. Aigi nakta punsigi oina thamningi. Thoibi sana luhen bagi wahai aduda ikaina nuklami. Ngai hakti anidu nokmi tawduna wari sanari. Wari dugi marak thatna thoibi sana na hairai. Ta luhen ba. Aisu yumda hanaba tawragi. Imasu yumda lehawdi. Hoi, fazana halu. Thoibi sana so luhen bada hairab yengnamduna chatki. Luhen baso magi cycle adu thawduna mayum tamna laklami. Luhen bada mayum yorokpada kethoi sana do makhwanga metuna. Luhen bakogi sumangda leptuna leirami. Kethoi sana machinda murum solami. Nungti numi khudingi yumgi makhada leide. Kadai da buchalinu khangde. Imada tabak atai kai khara chatpra hanglabusu. Imana chate, mana chatise aisu khangde hekta makhaire. Ngasine aina sauningdana ne mayum sida hekta leisini. Amuksu khonjal wanglap tawna. Yengune asuk thengasi pau lakte ba mase. Tanja aduda thongal da luhen bagi cycle adu thawjilai. Kethoi sana luhen ba changlapadu ubada hena laktharai. Ta luhen ba kai chalino. Luhen ba kaisu thawsadana khumlai. Nana mauna ba chalubane. Kethoi sana mamit managa lawthokre. Kanagi nama. Nangini ne kebi kesanabi. Ta luhen ba nang adumaina tawganu ko. Aina gadorage. Ta luhen ba nang khangi natro. Aina ta luhen babu nungsi haibada. Mabungna machal nungsi babu karigi khangloi. Khangini. Luhen bagi wahai du da kethoi sana adu phet lawthoktuna mayumda halaklami. Kethoi sana gi mamaga mapaga luhen bagi mamaga mapaga yamna luna tinaduna lakpana kethoi sana na luhen bagi yumda changthok changsin tawbada kanana sukari su hairamde. Kethoi sana taha laktuna imungda hobi changsinki. Machana hobi changsinki ba aduda chen khaptuna lehoba nganbidi ingak jarami. Tanja aduda imungda gi pochai thugai bagi makhol tarai. Nganbi taha imungda changlei. Kethoi sana magi kada leiba pochai singadu thugaiba haurai langdana. Nganbi pakhatna machagi manakta changsilai. Icha thoe, kainu nana tawrisibo? Kethoi sana kablai. Ima, ta luhen bana aibu macha nupi ni hai. Aduga nupi amasu koi hai. Haima, madi kadaidagi nupi. Khangde. Aisu ta luhen bana airakpani. Nangonda laknaba oiramgani. Laknaba nate haiba ai khangi. Laknaba bu oiro, asengba bu oiro. Ima icha changdana thidoknaba honasi. Thidoaga kari kanadoino. Ihe, panganuni nangbo. Nupi dubu masak khanglabadi ima tawgi. Nang yengbada kal. Mamagi wahaiduda kethoi sana su khajekti. Masa adu khara yangbagumna tawre.
ꯉꯥꯟꯕꯤꯁꯨ ꯃꯆꯥꯒꯤ ꯃꯩꯅ ꯑꯐꯕꯇ ꯈꯪꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯂꯨꯍꯦꯟꯕꯁꯨ ꯃꯃꯥꯅ ꯉꯥꯡꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯆꯥꯊꯣꯏꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦ?" "ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯗ." "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ꯫ ꯉꯁꯥꯏꯗꯤꯅꯦ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ." "ꯑꯩꯗꯤ ꯀꯩꯒꯤ ꯉꯥꯏꯔꯝꯃꯤꯕ?" "ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯗꯦꯅꯦꯍꯦ." "ꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯃꯃꯥꯅ ꯈꯥꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ." "ꯍꯪꯉꯣ ꯏꯃꯥ." "ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯥꯕ?" "ꯀꯣꯏꯔꯦ." "ꯀꯗꯥꯏꯗꯒꯤꯅꯣ?" "ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ." "ꯃꯁꯛ ꯃꯇꯧꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ?" "ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ." "ꯏꯆꯥꯊꯣꯏꯒ ꯀꯅꯥꯅ ꯍꯦꯟꯒꯦ?" "ꯑꯁ, ꯅꯪꯒꯤ ꯅꯆꯥꯊꯣꯏꯗꯨꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦꯗ." "ꯏꯁ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯕ ꯍꯧꯔꯤꯅꯤ ꯅꯪ." "ꯏꯃꯥ, ꯅꯪ ꯎꯔꯒ ꯈꯪꯅꯤ." "ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ." "ꯀꯨꯏꯔꯔꯣꯏꯗꯕꯅꯤ, ꯉꯥꯏꯕꯗ ꯀꯜꯂꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤ꯫ ꯂꯩꯊꯣꯏꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯊꯣꯏ ꯃꯥꯅ ꯀꯦꯊꯣꯏ ꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯕꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯦꯊꯣꯏ ꯁꯅꯥꯕꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯊꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯂꯦꯞꯇꯅ ꯂꯩꯒꯗꯕꯩ ꯃꯍꯨꯠꯄꯨꯗꯤꯅꯦ, ꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯅꯕ ꯑꯝꯇ ꯇꯧ." ꯂꯩꯊꯣꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯌꯦꯡꯉꯤ꯫ "ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯂꯣꯏ ꯈꯪꯉꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯥꯎꯔꯝꯗꯨꯅ ꯆꯠꯈꯤ ꯏꯕꯣꯍꯜꯁꯨ ꯃꯆꯤꯟ ꯑꯗꯨ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ꯫ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗꯦ꯫ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯛꯇꯧꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯏꯕꯦꯆꯥꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯂꯥꯛꯑꯒꯦ, ꯊꯥꯡꯗꯣꯛꯑꯝꯃꯣ." "ꯍꯣꯏ ꯃꯥ." ꯊꯣꯏꯕꯤꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯝꯃꯤ꯫ ꯏꯕꯦꯆꯥꯁꯨ ꯆꯪꯂꯛꯏ, ꯋꯥ ꯉꯥꯡꯗꯨꯅ꯫ "ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯒꯦ?" "ꯀꯣꯕꯤ ꯃꯁꯣꯏꯁꯦ ꯏꯔꯣꯜꯂꯦ." "ꯐꯔꯦ ꯐꯔꯦ." ꯏꯕꯦꯆꯥꯁꯨ ꯃꯆꯥꯅ ꯊꯤꯔꯛꯂꯤꯕ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯍꯥꯛꯁꯨ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯦꯊꯣꯏꯁꯅꯥ ꯂꯨꯍꯦꯟꯕ ꯈꯣꯏꯗ ꯏꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯍꯦꯟꯕ ꯀꯦꯊꯣꯏꯁꯅꯥ ꯎꯕꯗ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯦꯁꯤꯟꯅꯕꯤ, ꯀꯩ ꯏꯟꯖꯥꯡꯅꯣ?" "ꯉꯥ ꯊꯣꯡꯕꯅꯤ." ꯂꯨꯍꯦꯟꯕ ꯃꯇꯤꯟꯒ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯇꯨꯅ, "ꯍꯥꯎꯔꯅꯤꯍꯦ ꯁꯤꯗꯤ." ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯊꯣꯏꯁꯨ ꯊꯣꯛꯂꯛꯏ꯫ "ꯏꯆꯥꯊꯣꯏ, ꯏꯟꯖꯥꯡ ꯊꯤꯜꯂꯛꯏꯔꯣ?" "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯂꯩꯊꯣꯏꯁꯨ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯧꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯒꯤꯁꯨ ꯏꯟꯁꯥꯡ ꯂꯣꯏꯔꯕꯅꯤ, ꯏꯃꯥ ꯍꯥꯞꯄꯛꯀꯦ ꯄꯨꯈꯣ." ꯂꯩꯊꯣꯏꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯀꯦꯊꯣꯏꯁꯅꯥꯗꯤ ꯂꯨꯍꯦꯟꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯦꯟꯕ ꯀꯦꯊꯣꯏꯁꯅꯥꯒꯤ ಮಿꯠꯌꯦꯡ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯦꯡꯉꯛꯀꯅꯨꯀꯣ, ꯍꯩꯅꯗꯦ." "ꯑꯩ ꯅꯉꯣꯟꯗ ꯌꯦꯡꯖꯗꯦ ꯏꯕꯨꯡꯉꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯂꯩꯊꯣꯏꯁꯨ ꯇꯟꯖꯥꯗꯨꯗ ꯏꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯁꯦ ꯏꯆꯥꯊꯣꯏ." ꯏꯟꯁꯥꯡꯗꯨ ꯀꯦꯊꯣꯏꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯀꯦꯊꯣꯏꯁꯅꯥꯁꯨ ꯏꯟꯁꯥꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯍꯦꯟꯕ ꯍꯥꯟꯅꯒꯨꯝ ꯊꯣꯏꯕꯤꯁꯅꯥ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯆꯦꯔꯪ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯥꯛꯇꯨꯅ ꯂꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯇꯥ ꯂꯨꯍꯦꯟꯕ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" "ꯀꯨꯏꯗ꯭ꯔꯤꯗ. ꯑꯗꯣ ꯁꯦ, ꯅꯪꯒꯤꯅꯦꯅ ꯂꯩꯔꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯇꯥ ꯂꯨꯍꯦꯟꯕ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯑꯦ." "ꯍꯣꯏ, ꯑꯩꯁꯨ ꯆꯠꯂꯒꯦ." "ꯐꯖꯅ ꯆꯠꯂꯣ." ꯂꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯃꯛ ꯇꯧꯔꯝꯗꯨꯅ ꯃꯥꯅ ꯍꯦꯛ ꯊꯧꯔꯛꯄ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯦꯊꯣꯏꯁꯅꯥ ꯃꯊꯟꯇ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯍꯤꯛ ꯇꯧꯅ ꯀꯞꯂꯝꯃꯤ꯫ ꯅꯥꯀꯟꯗ ꯃꯃꯥ ꯏꯕꯦꯝꯃ ꯉꯥꯟꯕꯤꯁꯨ ꯐꯝꯂꯤ꯫ ꯉꯥꯟꯕꯤ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯂꯝꯃꯤ꯫ "ꯏꯆꯥꯊꯣꯏ, ꯇꯣꯛꯑꯣꯁꯦ. ꯅꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯅꯤ, ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ." "ꯏꯃꯥ, ꯑꯩ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯄ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯎꯕꯗ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯤꯌꯦ." "ꯏꯆꯥꯊꯣꯏ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨ." "ꯏꯃꯥ, ꯇꯥ ꯂꯨꯍꯦꯟꯕꯒ ꯃꯥꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯒ
ꯇꯣꯛꯅꯈꯤꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯅꯪꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯏꯆꯥꯗꯤꯅꯦ ꯀꯞꯄ ꯄꯛꯆꯗꯦ ꯅꯣꯛꯄꯅ ꯍꯦꯟꯅ ꯄꯛꯆꯩ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯦꯊꯣꯏꯁꯅꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯉꯥꯟꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯥ ꯊꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯋꯥꯔꯝꯃꯅꯤ ꯍꯣꯏ ꯃꯥ ꯉꯥꯟꯕꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯦꯊꯣꯏꯁꯅꯥꯗꯣ ꯃꯈꯨꯠ ꯆꯦꯖꯦꯠ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯃꯤꯠꯇꯁꯨ ꯉꯁꯥꯏ ꯂꯨꯍꯦꯟꯕꯒ ꯊꯣꯏꯕꯤꯁꯅꯥꯒ ꯅꯣꯛꯈꯦꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯈꯪꯎ ꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯀꯦꯊꯣꯏꯁꯅꯥ ꯉꯁꯥꯏ ꯂꯨꯍꯦꯟꯕꯒ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛꯁꯨ ꯂꯨꯍꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯨꯍꯦꯟꯕꯒ ꯊꯣꯏꯕꯤꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯃꯁꯥꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕꯅ ꯃꯁꯥ ꯄꯨꯝꯕꯗ ꯇꯥꯡꯒꯣꯏ ꯆꯪꯁꯤꯟꯈꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ ꯑꯃ ꯃꯌꯥ ꯍꯧꯖꯤꯟꯈꯤ ꯂꯨꯍꯦꯟꯕꯒ ꯊꯣꯏꯕꯤꯁꯅꯥꯒꯁꯨ ꯇꯠꯅ ꯊꯥꯅ ꯌꯥꯗꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯀꯦꯊꯣꯏꯁꯅꯥꯁꯨ ꯂꯨꯍꯦꯟꯕꯒ ꯊꯣꯏꯕꯤꯁꯅꯥꯒ ꯀꯥꯏꯅꯅꯕ ꯁꯤꯟꯕꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯌꯥꯠꯂꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯀꯦꯊꯣꯏꯁꯅꯥ ꯃꯃꯥꯒ ꯄꯨꯟꯅ ꯊꯣꯏꯕꯤꯁꯅꯥ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯦ ꯉꯥꯟꯕꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯔꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯕꯦꯆꯥꯁꯨ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯛꯂꯛꯏ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯏꯕꯦꯆꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯗꯨ ꯀꯦꯊꯣꯏꯁꯅꯥꯗ ꯇꯥꯔꯝꯃꯤ ꯀꯦꯊꯣꯏꯁꯅꯥ ꯎꯕꯗ ꯏꯕꯦꯆꯥ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯉꯥꯟꯕꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯌꯦ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯌꯥꯏ ꯑꯩꯒꯤꯁꯦ ꯃꯁꯥꯗ ꯍꯥꯏꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯑꯩ ꯀꯧꯊꯣꯛꯆꯒꯦ ꯃꯔꯝꯗꯨꯗꯪ ꯍꯥꯟꯅ ꯇꯥꯛꯄꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯆꯥꯅꯨꯄꯤꯗꯨꯒ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯔꯒꯗꯤ ꯑꯗꯣꯝꯅ ꯈꯔ ꯊꯤꯡꯕꯤꯌꯨ ꯉꯥꯟꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯕꯦꯆꯥꯗꯨ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯕ ꯍꯧꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯟꯊꯣꯔꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯕꯦꯆꯥ ꯃꯆꯥꯗ ꯋꯥꯍꯪ ꯄꯥꯍꯪ ꯍꯪꯗ ꯃꯆꯥꯒꯤ ꯇꯅꯧ ꯇꯅꯧꯔꯕꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯊꯥꯔꯝꯃꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯊꯣꯏꯕꯤꯁꯅꯥ ꯃꯁꯥꯗꯣ ꯆꯩꯅꯥ ꯐꯥꯎꯗꯕꯒꯨꯝ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯃꯃꯥꯗ ꯌꯦꯡꯖꯔꯛꯏ ꯏꯕꯦꯆꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯅꯥꯒꯤ ꯅꯨꯄꯥꯅꯣ ꯀꯦꯊꯣꯏꯁꯅꯥ ꯏꯁꯥꯎ ꯁꯥꯎꯅ ꯅꯪꯒ ꯇꯥ ꯂꯨꯍꯦꯟꯕꯒ ꯅꯨꯡꯇꯤꯒꯤ ꯎꯅꯕꯗꯣ ꯑꯩꯅ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯥ ꯇꯥ ꯂꯨꯍꯦꯟꯕꯗꯤ ꯑꯩꯒꯁꯨ ꯂꯨꯍꯣꯡꯗꯧꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯕꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤ ꯃꯥꯕꯨ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕ ꯉꯥꯟꯕꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯁꯛꯇꯝꯒ ꯌꯥꯝꯅ ꯃꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯀꯦꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯂꯩꯔꯗꯤ ꯉꯥꯟꯕꯤꯁꯨ ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯝꯃꯤ ꯀꯦꯊꯣꯏꯁꯅꯥꯗꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯕ ꯂꯦꯞꯄ ꯅꯠꯇꯦ ꯃꯊꯪ ꯍꯦꯛ ꯎꯅꯔꯝꯃꯨ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯉꯥꯟꯕꯤ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯜꯂꯛꯀꯅꯨ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈꯤꯔꯝꯃꯤ ꯏꯕꯦꯆꯥꯗꯤ ꯁꯥꯎꯅ ꯊꯣꯏꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯨꯜꯂꯒ ꯀꯣꯏꯔꯤꯗꯨꯕꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯪ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯦꯅꯦ ꯃꯊꯪꯒ ꯍꯦꯛ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯕ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯊꯣꯏꯕꯤꯁꯅꯥ ꯃꯈꯥꯗ ꯒꯦꯠ ꯐꯝꯊꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯝꯃꯤ ꯂꯨꯍꯦꯟꯕꯁꯨ ꯋꯥꯔꯧꯕ ꯐꯥꯎꯔꯛꯏ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯟꯈꯤ ꯂꯨꯍꯦꯟꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯕꯅꯤನ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯏꯕꯤꯁꯅꯥ ꯎꯅꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯀꯦꯊꯣꯏꯁꯅꯥꯁꯨ ꯂꯨꯍꯦꯟꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯨꯍꯦꯟꯕ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯦꯊꯣꯏꯁꯅꯥꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤ ꯍꯔꯥꯎꯕꯗꯣ ꯃꯥꯡꯈꯤꯒꯗꯕ ꯂꯨꯍꯦꯟꯕ ꯁꯪꯒꯣꯏꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯀꯦꯊꯣꯏꯁꯅꯥꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯦꯁꯅꯕꯤ ꯅꯅꯝꯃ ꯎꯅꯔꯨꯈꯤꯒꯦꯍꯦ ꯀꯦꯊꯣꯏꯁꯅꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯣꯛꯎ ꯅꯣꯛꯎ ꯍꯣꯔꯦꯟ ꯌꯧꯔꯒ ꯀꯞꯇꯣꯔꯕꯅꯤ ꯅꯪꯕꯨꯗꯤ ꯂꯨꯍꯦꯟꯕꯁꯨ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯔꯗꯨꯅ
Mabani he unafam aduda Thoibi Sanabu ngaiduna leirami. Ngayhaki matungda Thoibi Sanasu maman mamit ipom laduna luhenbagi manakta changlei. Luhenba sa Thoibi Sanagi imak magsilaba maithong kaplubagi ipom pomba mamit ani aduda yenglei. Luhenba yamna pakhatna Thoibi Sanada yengduna hairei. Thoibi Sana, kaidorage? Nasanu ngaidrabo? Thoibi Sana mapi ira jenna warongna luhenbada yenglei. Ta luhenba, kaigino nangna aingonda warlot pirisibo. Aina kaida walolage. Kaino nangna haido. Ai wakhal taba ngamdre. Hojik silone. Kaino nangna hainingido hayo. Ai wakhal taba ngamdre. Wakhal tana tana. Tasanade haibasu ai khangi. Thoibi Sana. Kaino nang wamise. Ibanigi marise. Ngasidagi loinaba pami. Maramdi. Maram haibabu ta luhenba nupi amaga haina singnaba loi. Sidabu aina nangamuk naksinakidro. Luhenba yamna ngakna. Kari. Aise nupi amaga haina singnareba. Hojikti wakhal taraba natro. Aisu chatlaki. Asi haiduna chatkige tawbaga luhenbana khamlai. Nangoda wafam adu kanana hainu. Ngakpra. Aina khangduna leirambasida. Thoibi Sana, nangna khalibudu yam lale. Ai kanagasu haina singnakiba leite. Hadakti Thoibi Sana saugalai. Hanjin aingonda oidaba ngangdi. Asengmani Thoibi Sana. Yare taningde. Nanga luhongadaba nupidu laamaga aingonda oidaba ngangadaba nate. Kana nupi. Aina khangbra. Nangna khangpam thokpani. Asi haiduna Thoibi Sana chatkirami luhenbadu ngakchanana Thoibi Sana na chakibadu yengduna leihori. Machindasu tablap solami. Kana nupi. Aibu haina singnaba. Asumna nongmagi haukirami. Thoibi Sanaga luhenbagasu lapnaba haibadu oirami. Luhenba Thoibi Sanabu amuktang oirabasu wari sananaba nungtigi laklami adubu Thoibi Sanadi amukta phawba uge phangkidri. Kethoi Sana sumi thadoktuna luhenbaga Thoibi Sanaga unabra haiduna sena halami. Kethoi Sana mahaksu luhenbaga Thoibi Sanaga unadre haiba pawdu tabada momo nokcherami. Mamadasu paw pumba tamlami. Mama macha anidu mayai kadada phaminaduna noktuna wari sanari. Ima, ibanina nahan moyumda chatlaga hairamba numitudagi unakidra mali ta luhenbado. Unaramaroi ai khangi. Nupidugi mamadusu yamna sauhori. Aikhoi chakraba matungdane machadu soidana phuba chaiba tawramgani. Adubudi aikhoine hek haiba mikupta machadubu khupakna thariduni. Asi haiduna mama macha anida nokminarami. Luhenbasu Kethoi Sana khoida mamana insangna pithilucho haiduna lakpani. Mama macha anigi wari tabada masadu khoirang khoi saunarami. Thoibi Sanana waramgadaba madu mayamdu khalubada masadu laiba yarakti. Luhenba hoi mai karisu hairamda mayum tamna laklami. Aduga insangna pi hapa cherang adu mangola duda thamnamladuna mahakki sangoida thamba cycle adu thaudoktuna chatki. Machana chatki badu uhauba leithoidi tungdagi machabu lawhori. Ibunga kai chalino nangbo ngai khoni he. Mamana lauribadu tabiramda adumak chatki. Leithoisu upai leita. Machana chatkiba maikai adu leptuna yenghori. Ngaihaki matung luhenbasu Thoibi Sana khoigi thongal mapa aduda leptuna cheptha Thoibi Sana tholakpra haina yenglami. Somdana Thoibi Sanadi mama ibema ibechadu laihau tawduna hoga kangkhat ngamdraduna naduna leirami. Thoibi Sanana mamagi seba kana tawri. Thoibi Sana mama buchak ilami. Ima chakse kitang oirabasu chasi yaka tho. Thoibi Sana ima chak chaningde. Chak chadridi naba phararui kitang oisu chasi. Ibecha Thoibi Sanagi mataw aduda mapi ira khajik chelai. Mana macha sibu thawaidana tawkiba mayam adu ningsingdubada ningamdaba phawraklami. Thoibi Sana adumak nokmi mama bu themduna chak pijanaba hotnari. Luhenbasu ngasigi numitta Thoibi Sanabu unadragadi hallaroi matagum adumak leptuna leirami. Phanadi kuirabani luhenbana Thoibi Sana ngairaklibadu. Mana sum leptuna leiringai sangbanabi lakpaga tanja chanarami. Luhenba sangbanabi lakpa ubada taha sangbanabi bu kawrai. Sangbanabi ta luhenba kai leirage. Sangbanabi nangna tawraga Thoibi Sanabum to kokthopiro. Ai maga wari amta sananingi. Sangbanabi su kaisu khandana sat adum haidorai. Kokthorake.
ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯈꯔ ꯍꯥꯏꯕꯤ꯫ ꯁꯪꯕꯥꯅꯕꯤ ꯏꯉꯛ ꯉꯛ ꯆꯥꯅꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯁꯅꯥ ꯃꯅꯤꯡꯒꯤ ꯄꯤꯛꯇꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯇꯍꯥ ꯇꯍꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨꯗ ꯍꯪꯂꯛꯏ, ꯇꯞꯅ ꯂꯥꯛꯎꯅꯦ, ꯑꯃꯨꯛ ꯇꯨꯁꯟꯖꯅꯤ꯫ ꯇꯨꯁꯤꯟꯕꯒ ꯂꯥꯏꯔꯤ, ꯇꯥꯂꯨ ꯍꯦꯟꯕꯗꯣ ꯅꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯩꯍꯧꯕꯅꯤ꯫ ꯑꯦ, ꯃꯥꯗꯤ ꯀꯩꯒꯤ? ꯅꯪ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯌꯦ꯫ ꯑꯩ ꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯅꯪ ꯊꯣꯛꯇ꯭ꯔꯕꯗꯤ ꯃꯥ ꯉꯁꯤꯒꯤ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯤꯁꯅꯥ ꯉꯥꯏꯍꯥꯛꯇꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ, ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯨꯆꯣ ꯁꯤꯗ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯗꯨꯅ ꯐꯔꯅꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯁꯪꯕꯥꯅꯕꯤꯒ ꯇꯧꯔꯗꯨꯅ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯂꯨꯍꯦꯟꯕ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯊꯣꯏꯕꯤꯁꯅꯥꯕꯨ ꯎꯕꯗ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤꯁꯅꯥꯒ ꯁꯪꯕꯥꯅꯕꯤꯒꯁꯨ ꯂꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯇꯥ ꯂꯨꯍꯦꯟꯕ, ꯏꯕꯥꯅꯤꯒꯤ ꯍꯥꯟꯅꯒꯤ ꯎꯅꯐꯝꯗꯨꯗ ꯂꯩꯔꯝꯃꯨ, ꯁ꯭ꯋꯥꯏꯗ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯍꯦꯛ ꯎꯅꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯪꯕꯥꯅꯕꯤꯕꯨ ꯊꯥꯞꯂꯞꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯂꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯁꯅꯥ ꯂꯨꯍꯦꯟꯕꯅ ꯋꯥꯍꯪ ꯄꯥꯍꯪ ꯍꯪꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯟꯅꯅꯤꯡꯉꯤꯁꯦ? ꯊꯣꯏꯕꯤꯁꯅꯥ, ꯑꯩ ꯀꯅꯥꯒꯁꯨ ꯍꯥꯏꯅ ꯁꯤꯡꯅꯈꯤꯕ ꯂꯩꯇꯦ꯫ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯉꯁꯤꯃꯛ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ꯫ ꯇꯥ ꯂꯨꯍꯦꯟꯕ, ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯂꯧꯍꯧꯅꯅ ꯄꯟꯕꯤꯔꯛꯑꯅꯨ꯫ ꯐꯔꯦ, ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯅꯪꯉꯣꯟꯗ ꯉꯥꯡꯂꯝꯃꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥ ꯄꯨꯝꯕ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤꯁꯅꯥ ꯄꯥꯈꯠꯅ ꯈꯥꯝꯂꯛꯏ꯫ ꯇꯥ ꯂꯨꯍꯦꯟꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯩ ꯇꯥ ꯂꯨꯍꯦꯟꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯊꯥꯖꯔꯒꯦ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯇꯥ ꯂꯨꯍꯦꯟꯕ, ꯑꯩ ꯇꯥ ꯂꯨꯍꯦꯟꯕꯒ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕꯗ ꯃꯥꯏꯊꯤꯒꯗꯕ ꯃꯥꯜꯂꯛꯏ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯅꯔꯕꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ꯫ ꯇꯥ ꯂꯨꯍꯦꯟꯕ, ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯍꯧꯗꯦ꯫ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ? ꯂꯥꯏꯍꯧ ꯇꯧꯕꯅꯤ꯫ ꯑꯣ, ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯣ? ꯆꯥꯏ, ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯒꯠꯂꯤ꯫ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯕꯅꯤꯅ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯍꯜꯂꯒꯦ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯁꯪꯕꯥꯅꯕꯤꯒ ꯄꯨꯟꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗꯨ ꯃꯇꯝꯗꯤ ꯐꯅ ꯊꯦꯡꯂꯦ꯫ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯆꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯂꯩꯊꯣꯏ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯍꯣ ꯅꯃꯧ ꯅꯨꯄꯤ ꯊꯦꯝꯕ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯤꯗꯕꯨ ꯀꯩ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯂꯨꯍꯦꯟꯕ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕ ꯀꯦꯊꯣꯏꯁꯨ ꯂꯨꯍꯦꯟꯕꯅ ꯃꯌꯨꯝꯗ ꯆꯪꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯆꯪꯂꯛꯏ꯫ ꯂꯨꯍꯦꯟꯕꯗꯤ ꯀꯦꯊꯣꯏ ꯎꯕꯗ ꯃꯁꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯀꯦꯊꯣꯏꯁꯅꯥ ꯅꯣꯛꯁꯤꯟꯅꯔꯒ, ꯇꯥ ꯂꯨꯍꯦꯟꯕ, ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯍꯣ ꯅꯅꯝꯃ ꯎꯅꯕ ꯆꯠꯂꯨꯔꯤꯕ꯫ ꯂꯨꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯈ꯭ꯔꯦ꯫ ꯂꯨꯍꯦꯟꯕꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯊꯣꯏꯗꯤ ꯀꯔꯤꯁꯨ ꯈꯟꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯐꯨꯗꯣꯔꯛꯏ꯫ ꯀꯦꯊꯣꯏꯁꯅꯥ, ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯅꯣꯡꯃꯇ ꯀꯧꯔꯛꯇꯕ ꯂꯨꯍꯦꯟꯕꯅ ꯈꯪꯍꯧꯗꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯇꯥ ꯂꯨꯍꯦꯟꯕ? ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ, ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯣꯏꯁꯅꯥꯕꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯂꯨꯍꯦꯟꯕ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯀꯩꯅꯣ? ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ꯫ ꯂꯨꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯀꯦꯊꯣꯏꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯉꯥꯡꯕꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯂꯨꯍꯦꯟꯕꯅ ꯈꯪꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯂꯨꯍꯦꯟꯕ ꯃꯈꯥ ꯇꯥꯔꯛꯏ, ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯝꯅ ꯂꯩ꯫ ꯑꯩꯗꯤ ꯅꯪꯕꯨꯅꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ꯫ ꯀꯦꯊꯣꯏꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯪꯕꯨ ꯏꯕꯨꯡꯅꯤ ꯈꯟꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯑꯁꯤꯁꯨ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯪꯕు ꯃꯨꯟꯒꯦ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯌꯣ ꯍꯥꯏꯔꯣ? ꯀꯩꯁꯨ ꯂꯩꯇꯕꯤ ꯍꯥꯏꯒꯅꯨ, ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ꯫ ꯍꯥꯏꯒꯅꯤ, ꯃꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯨꯟꯕ ꯌꯥꯕ꯭ꯔꯣ? ꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯑꯝꯇ ꯇꯧꯗꯦ꯫ ꯑꯩꯅꯇꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ, ꯀꯣꯏꯁꯤꯟ ꯁꯤꯟꯅꯕꯅꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ꯫
ꯃꯉꯣꯟꯗ ꯑꯩꯕꯨ ꯃꯨꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯁꯨ ꯍꯥꯏꯒꯅꯨ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯕꯨꯡ ꯑꯃꯒꯨꯝꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ. ꯉꯁꯤꯗꯒꯤꯗꯤ ꯌꯨꯝꯁꯤꯗ ꯆꯪꯉꯛꯀꯅꯨ. ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯂꯨꯍꯦꯟꯕꯁꯨ ꯆꯠꯈꯤ. ꯀꯦꯊꯣꯏꯁꯅꯥꯁꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯉꯥꯟꯕꯤ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ. ꯏꯆꯥꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯦꯊꯣꯏꯁꯅꯥ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯉꯥꯟꯕꯤꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯗ ꯍꯥꯏꯌꯨ. ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯏ? ꯍꯥꯏꯌꯣ. ꯀꯦꯊꯣꯏꯁꯅꯥ ꯀꯞꯅ ꯀꯞꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯉꯥꯟꯕꯤꯗꯤ ꯃꯆꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ. ꯍꯦ, ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥꯗ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯥ? ꯏꯃꯥ ꯇꯧꯒꯦ. ꯂꯨꯍꯦꯟꯕꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯊꯣꯏꯕꯤꯁꯅꯥꯗ ꯂꯣꯏꯅ ꯇꯥꯏꯅꯔꯝꯃꯤ. ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨꯅꯤ. ꯁꯣꯝꯗ ꯊꯣꯏꯕꯤꯁꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ. ꯍꯥꯟꯅꯒꯨꯝꯅ ꯊꯣꯏꯕꯤꯁꯅꯥꯒ ꯂꯨꯍꯦꯟꯕꯒ ꯇꯣꯏꯅ ꯎꯅꯔꯝꯃꯤ. ꯀꯦꯊꯣꯏꯁꯅꯥꯗꯤ ꯂꯨꯍꯦꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯆꯥꯒꯅꯤ ꯇꯨꯝꯒꯅꯤ ꯈꯪꯉꯛꯇ꯭ꯔꯦ. ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯉꯥꯟꯕꯤꯗꯤ ꯋꯥꯈꯜꯗꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯏꯕꯦꯆꯥꯁꯨ ꯑꯅꯥꯕꯗꯨ ꯐꯔꯝꯃꯤ. ꯏꯕꯦꯆꯥ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ. ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯅꯦꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯏꯕꯦꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯏꯕꯤꯁꯅꯥ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯃꯥ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯀꯩ ꯋꯥꯅꯣ? ꯅꯪꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯇꯣꯛꯅꯔꯣ. ꯐꯅꯦꯛ ꯂꯣꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯇꯊꯛ ꯌꯦꯡꯂꯛꯏ. ꯏꯕꯦꯆꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ. ꯃꯤꯒꯤꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ. ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯈꯣꯏꯕꯨꯁꯨ ꯎꯁꯤꯠꯄꯤꯔꯣꯏ. ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯂꯩꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣই. ꯑꯗꯨꯒ ꯏꯃꯥꯗꯤ ꯑꯩꯈꯣꯏꯗꯒꯤ ꯊꯥꯛ ꯋꯥꯡꯕ ꯏꯃꯨꯡꯒ ꯁꯪꯒ ꯇꯧꯅꯤꯡꯗꯦ. ꯊꯣꯏꯕꯤꯁꯅꯥ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯂꯛꯇꯦ. ꯏꯕꯦꯆꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ. ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯇꯣꯛꯅꯔꯣ. ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯏꯃꯥ ꯈꯪꯗꯦ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯕꯒꯤ ꯂꯃꯟ ꯁꯤꯡꯂꯦ ꯍꯥꯏꯅ ꯈꯜꯂꯒꯦ. ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯍꯥꯏꯅ ꯈꯟꯒꯅꯤ. ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯆꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯊꯣꯏꯕꯤꯁꯅꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯥꯟꯅꯔꯝꯃꯤ. ꯃꯊꯃꯣꯏ ꯑꯗꯨꯁꯨ ꯅꯤꯛ ꯂꯥꯎꯔꯛꯏ. ꯃꯕꯨꯛꯅꯤꯡꯗꯨꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯑꯩꯕꯨ ꯀꯔꯝꯅ ꯊꯥ ꯂꯨꯍꯦꯟꯕꯗ ꯇꯣꯛꯅꯁꯦ ꯍꯥꯏꯒꯅꯤ? ꯑꯩꯕꯨ ꯃꯥꯒ ꯂꯥꯞꯊꯣꯛꯅꯕ ꯉꯝꯒꯗ꯭ꯔꯅꯤ? ꯃꯇꯝ ꯀꯨꯏꯅ ꯀꯞꯂꯨꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝ ꯃꯄꯤ ꯈꯖꯤꯛ ꯇꯥꯔꯛꯏ. ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯝꯃꯤ. ꯍꯥꯏꯅ ꯂꯨꯍꯦꯟꯕꯒ ꯃꯥꯒ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯊꯣꯏꯕꯤꯁꯅꯥꯅ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯂꯨꯍꯦꯟꯕ ꯎꯅꯕ ꯊꯣꯔꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃꯁꯨ ꯄꯥꯏꯔꯛꯏ. ꯂꯨꯍꯦꯟꯕꯁꯨ ꯊꯣꯏꯕꯤꯁꯅꯥꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯨꯍꯦꯟꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ. ꯊꯣꯏꯕꯤꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯑꯣ, ꯑꯩꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ. ꯊꯣꯏꯕꯤꯁꯅꯥ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯂꯛꯇꯦ. ꯃꯆꯤꯟꯗꯁꯨ ꯂꯨꯍꯦꯟꯕ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯁꯣꯜꯂꯛꯏ. ꯑꯩꯕꯨ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯃꯉꯣꯟꯗ? ꯑꯃꯨꯛꯁꯨ ꯂꯨꯍꯦꯟꯕꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯃꯥꯡꯍꯟꯕ ꯃꯍꯥꯛ ꯄꯥꯝꯗꯦ. ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯌꯦꯡꯂꯒ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯊꯣꯏꯕꯤꯁꯅꯥ ꯏꯇꯟ ꯇꯟꯅ ꯍꯥꯏꯔꯛꯏ. ꯇꯥ ꯂꯨꯍꯦꯟꯕ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯏꯁꯤꯡꯁꯨ ꯁꯣꯛꯎꯗꯣꯏꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ. ꯇꯥ ꯂꯨꯍꯦꯟꯕꯁꯨ ꯍꯟꯅꯕ ꯇꯧꯕꯤꯔꯣ. ꯏꯁꯤꯡꯗꯣ ꯑꯩ ꯑꯣꯏꯅ ꯁꯣꯛꯄꯤꯔꯒꯦ. ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯁꯣꯛꯀꯦ. ꯇꯥ ꯂꯨꯍꯦꯟꯕ ꯍꯟꯕꯤꯔꯣ. ꯍꯣꯏ ꯕꯥ, ꯍꯜꯂꯒꯦ ꯕꯥ. ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ. ꯂꯨꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯁꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ. ꯂꯨꯍꯦꯟꯕꯁꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯏꯕꯤꯁꯅꯥ ꯇꯞꯂꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯒ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯈꯥꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ. ꯈꯥꯕ ꯊꯣꯏꯕꯤꯁꯅꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯀꯔꯦꯝꯅꯅ ꯆꯪꯁꯤꯜꯂꯛꯏ. ꯍꯥꯏ, ꯊꯔꯣꯏ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ. ꯊꯣꯏꯕꯤꯁꯅꯥꯁꯨ ꯈꯥꯕ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ. ꯈꯥꯕꯁꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ. ꯊꯣꯏꯕꯤꯁꯅꯥ ꯍꯩꯅꯗ꯭ꯔꯗꯨꯅ ꯈꯥꯕꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ. ꯈꯥꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯝꯃꯤ. ꯉꯥꯏꯈꯣꯅꯦ, ꯆꯠꯈꯤꯅꯨ. ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯅ, ꯄꯥꯏꯔꯤꯕ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ. ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯊꯥꯗꯣꯛꯇꯣꯏꯕ? ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ.
ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯗꯤ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥ ꯎꯄꯥꯏ ꯂꯩꯇꯦ ꯃꯤ ꯇꯥꯟꯅꯅꯕ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯐꯝꯗꯨ ꯂꯝꯍꯥꯡ ꯈꯤꯇꯪꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅꯁꯨ ꯃꯤ ꯆꯠꯅꯔꯝꯗꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯈꯥꯕꯁꯨ ꯁꯥꯎꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ ꯊꯣꯏꯕꯤ ꯁꯅꯥ ꯀꯞꯇꯨꯅ ꯈꯥꯕꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯈꯥꯕꯗꯤ ꯑꯀꯤꯕꯒ ꯂꯩꯇ ꯊꯣꯏꯕꯤ ꯁꯅꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯗꯨꯅ ꯆꯦꯟꯈꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯏꯕꯦꯆꯥꯁꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯆꯥꯛꯁꯪꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯈꯣꯡꯊꯥꯡ ꯀꯜꯂꯞ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯝꯕꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯏꯕꯦꯆꯥ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯀꯩꯗꯧꯔꯤ ꯊꯣꯏꯕꯤ ꯁꯅꯥ ꯄꯥꯈꯠꯈ꯭ꯔꯦ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯃꯃꯥꯁꯨ ꯈꯪꯂꯝꯂꯅꯤ ꯈꯟꯕꯗ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯅꯪ ꯀꯅꯥꯒ ꯎꯅꯔꯨꯏ ꯀꯅꯥꯁꯨ ꯎꯅꯗꯦ ꯏꯕꯦꯆꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯨꯔꯝꯃꯤ ꯑꯩ ꯈꯪꯉꯤꯅꯤ ꯑꯩꯅ ꯎꯅꯒꯅꯨ ꯌꯥꯗꯦ ꯇꯣꯛꯅꯧ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯍꯥ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯒ ꯅꯤꯡꯗꯥꯏ ꯁꯪꯅꯥꯅꯕꯗꯣ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯊꯣꯏꯕꯤ ꯁꯅꯥ ꯃꯃꯥꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯒ ꯀꯩꯒ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯑꯩꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯏꯃꯥꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯆꯥꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯏꯃꯥ ꯅꯪ ꯀꯞꯀꯅꯨ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯏꯕꯦꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯉꯥꯟꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯊꯣꯏꯕꯤ ꯁꯅꯥ ꯍꯣꯏꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯊꯣꯛꯂꯛꯎ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ ꯉꯥꯟꯕꯤ ꯌꯥꯝ ꯊꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯏꯕꯦꯆꯥꯗꯤ ꯄꯥꯈꯠꯅ ꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯊꯥꯗꯣꯛꯑꯣ ꯏꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦ ꯉꯥꯟꯕꯤ ꯃꯈꯨꯠꯇꯨ ꯁꯠ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯑꯣꯛ ꯈꯣꯡꯕꯃꯛ ꯍꯦꯛ ꯀꯞꯇꯨꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅ ꯍꯨ ꯊꯛꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯪꯅ ꯍꯥꯠꯄꯅꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯡꯉꯛꯑꯣ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯀꯨꯟꯖꯣꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯈꯤꯅꯕ ꯍꯣꯠꯅꯔꯤ ꯉꯥꯟꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯕꯦꯆꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯨ ꯃꯄꯤꯁꯨ ꯂꯤꯞꯇꯅ ꯆꯤꯟꯊꯔꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯉꯥꯟꯕꯤꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯦꯕ ꯍꯥ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯕꯦꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯉꯥꯟꯕꯤꯁꯨ ꯀꯞꯇꯨꯅ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯤꯌꯦ ꯁꯤꯔꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯦ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄꯅꯦ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨꯁꯨ ꯍꯥꯠꯀꯅꯤꯌꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯅꯥꯛꯇ ꯍꯟꯅ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯈꯧꯔꯤꯗꯨ ꯃꯦꯠꯂꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥ ꯁꯣꯔ ꯐꯨꯡꯀꯠꯂꯛꯏ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯛꯇꯦ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯃꯨꯛꯄ ꯈꯣꯠꯄ ꯅꯥꯟꯊꯣꯛꯅꯕ ꯇꯧꯔꯛꯇꯦ ꯃꯁꯥꯗꯨ ꯇꯔꯪ ꯏꯆꯠ ꯆꯠꯅ ꯂꯩꯔꯤ ꯀꯨꯟꯖꯣꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯨꯄꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯑꯉꯥꯡꯗꯨ ꯁꯤꯕ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣ ꯍꯥꯠꯀꯅꯤ ꯑꯩꯅ ꯃꯥꯕꯨꯁꯨ ꯑꯩꯒꯤ ꯏꯈꯨꯠꯃꯛꯁꯤꯅ ꯏꯆꯥꯒꯤ ꯂꯃꯟꯁꯤꯡꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤꯌꯦ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯏꯕꯦꯆꯥ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ ꯈꯪꯂꯥꯎ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯄ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯥꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯟꯕꯤꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ ꯈꯧꯔꯤ ꯃꯦꯠꯂꯝꯕ ꯑꯗꯨꯁꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯣꯛ ꯈꯨꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯏꯍꯦꯟꯕ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯁꯅꯥ ꯁꯦ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯜꯂꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯂꯣꯏꯍꯦꯟꯕꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ ꯉꯥꯟꯕꯤꯁꯨ ꯇꯥꯍꯥ ꯇꯥꯍꯥ ꯏꯕꯦꯆꯥꯒꯤ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯉꯥꯎꯔꯕꯣ ꯑꯩ ꯉꯥꯎꯔꯦ ꯏꯆꯥꯒꯤ ꯃꯩꯅ ꯉꯥꯎꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗ꯭ꯔꯤꯕꯁꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯏꯕꯦꯆꯥ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯏꯕꯦꯆꯥꯕꯨ ꯅꯕꯅ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ
ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯝꯃꯤ꯫ ꯃꯈꯣꯏꯒ ꯊꯪꯅꯅ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯕ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯅ ꯏꯕꯦꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯃꯪꯉꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯏꯆꯥꯁꯤ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯔꯣ?" "ꯑꯗꯨꯒꯤ ꯅꯠꯇꯦ." "ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ?" ꯋꯥꯈꯜ ꯋꯥꯅ ꯍꯪꯂꯛꯄꯅꯤ꯫ "ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯁꯦꯜ ꯌꯥꯝꯅ ꯆꯪꯒꯅꯤ꯫ ꯁꯦꯜ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯂꯥꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ." "ꯑꯦ, ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ?" "ꯉꯥꯏꯈꯣ, ꯑꯩ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯔꯨꯞꯁꯤꯗꯒꯤ ꯍꯪꯂꯛꯀꯦ꯫ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯕ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯃꯈꯣꯏꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯅꯤ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ." "ꯍꯪꯉꯛꯑꯣ." "ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯝ ꯇꯧꯅꯤ?" ꯅꯕ ꯏꯕꯦꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, "ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯅꯕꯁꯨ ꯀꯨꯟꯖꯣꯗꯒꯤ ꯁꯦꯜ ꯄꯨꯔꯝꯃꯤ꯫ ꯀꯨꯟꯖꯣꯅ ꯁꯦල් ꯑꯗꯨ ꯅꯕꯗ ꯁꯤꯡꯂꯛꯑꯅꯨ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯅꯕꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯀꯨꯟꯖꯣꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯊꯥꯒꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯆꯥꯁꯨ ꯉꯥꯟꯕꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯑꯉꯥꯡ ꯑꯗꯨ ꯎꯅꯔꯝꯃꯤ꯫ ꯉꯥꯟꯕꯤꯗꯤ ꯃꯁꯥꯗꯨ ꯁꯣꯛꯈꯤꯕꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯖꯤꯛ ꯆꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯆꯥꯗꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗꯦ꯫ ꯏꯕꯦꯆꯥ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯊꯟꯇ ꯇꯔꯛ ꯇꯔꯛ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯕꯦꯆꯥ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯛꯄꯅꯣ? ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯈꯩ ꯄꯣꯝꯈꯠꯇꯨꯅ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯨꯞꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯀꯣꯏꯕꯗꯨꯗꯁꯨ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯌꯦꯡꯂꯝꯃꯤ꯫ ꯏꯕꯦꯆꯥ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯊꯝꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯤꯡꯕ ꯊꯨꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯅꯤꯡꯊꯨꯡꯅ ꯂꯩꯖꯈꯤꯕꯁꯤꯅ ꯍꯦꯟꯅ ꯐꯩ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ, ꯄꯨꯝꯅꯃꯛ ꯅꯪꯒꯤꯗꯃꯛꯇꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯔꯛꯏ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯉꯥꯟꯕꯤꯗꯤ ꯃꯁꯥ ꯑꯗꯨ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯀꯨꯟꯖꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯕꯒ ꯃꯥꯒ ꯃꯃꯥꯡꯉꯩꯗ ꯊꯦꯡꯅꯈꯤꯕ, ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯨ ꯇꯨ ꯈꯪꯆꯨꯡ ꯆꯨꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯉꯛꯄꯒꯨꯝ ꯊꯣꯏꯕꯤꯁꯅꯥꯒꯤ ꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯥꯟꯕꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛ ꯃꯁꯥꯗ ꯑꯃꯨꯛ ꯄꯥꯏ ꯄꯥꯏꯗꯨꯅ ꯀꯣꯌꯦꯡ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯏꯃꯥ ꯂꯥꯜꯂꯤ, ꯏꯆꯥꯗ ꯐꯨꯕꯗꯣ ꯏꯃꯥ ꯂꯥꯜꯂꯤ." ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯖꯔꯛꯇ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯐꯨ ꯆꯩꯗꯨꯅ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯤ꯫ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯆꯨꯝꯃꯤ, ꯏꯕꯦꯆꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯞꯇꯛꯅ ꯃꯆꯥꯅꯨꯄꯤ ꯀꯦꯊꯣꯏꯁꯅꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯨꯟꯖꯣꯁꯨ ꯃꯆꯥꯒꯤ ꯃꯩꯅ ꯉꯥꯎꯔꯗꯨꯅ ꯃꯆꯥꯕꯨ ꯍꯟꯅ ꯍꯟꯅ ꯃꯈꯨꯛꯇ ꯄꯪꯅꯥꯟꯗ ꯅꯥꯜꯂꯝꯃꯤ꯫ ꯏꯕꯦꯆꯥ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯆꯥꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯁꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯅꯤ꯫ ꯂꯨꯍꯦꯟꯕꯁꯨ ꯃꯇꯧꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯊꯣꯏꯕꯤꯁꯅꯥ ꯃꯃꯥ ꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯤꯒ ꯀꯨꯟꯖꯣꯒꯁꯨ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯔꯒ ꯃꯆꯥꯅꯤ ꯈꯟꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯣꯛꯂꯛꯄ ꯀꯦꯊꯣꯏꯁꯅꯥꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯔꯕꯒꯨꯝ ꯅꯤꯡꯂꯝꯃꯤ꯫ ꯏꯕꯦꯆꯥꯁꯨ ꯀꯦꯊꯣꯏꯁꯅꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯃꯛꯇꯗ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯟꯕꯤꯒ ꯀꯨꯟꯖꯣꯒꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯈꯤꯕꯅ ꯀꯦꯊꯣꯏꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯏꯕꯦꯆꯥꯅ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯨꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯃꯥꯡꯅꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯃꯄꯤ ꯁꯤꯟꯊꯔꯝꯃꯤ꯫ ꯉꯥꯟꯕꯤꯒ ꯀꯨꯟꯖꯣꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯦꯟꯕꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯊꯣꯏꯕꯤꯁꯅꯥꯒ ꯂꯨꯍꯦꯟꯕꯒꯁꯨ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫